Manipurda President Rule lakraba matung security force singna tampaki khungakpa singbu leptana faba punbagi thabak chatharakpabu yaningdaba phongdoktuna ngarang numidang Thoubal district ki tentha amadi salungphamda maira paibi amadi miyamna maira rally chatuna khongjang changsinkhre tentha punbagi miyamna tentha gi tongan ba mafam singda rally chatkibaga loinana district asigi manung chanba salungphamdasu salungpham apunba maira paibi na sinduna rally chatki Kuki narco terrorist sing Hana Fazilo, Madam Chaba solution Laitana Khungakchariba Icha Singh Faba Yaroi, India Lengaki Thong Yaning De, Manipurda PR Thamba Yaroi, Atuba Matamda, Sarkar Semgadabani Amadi, Manipurdagi PR Lokto O Haiba Kholau Singh Lauki, Khongzangaduda Maira Paibi Singhna, India government na Manipur Miyam the Yengliba Midyangasi Yaning De, Manipurda PR Thamzinduna Khungakpa Icha Singh Fana Honarakpa Kudakta Lepkadabani. Makhatana khungakpa icha sing fanaba honaраklabadi mama obi singna tuminna yengduna leiroi haiba wafam sing phongdorakhi Yaning de